Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Security Force na ngarang tungan ba mafamsingdagi yamlab khuzukle kya fagatle Rajya asigi relief camps singda leiriba miyoi sing masa-masa ga mayamda hanjanhanabagi damakta miyoi tara na Sabha Committee ama semdana thabak pakat pahoragani amasung Pradhan Mantri Narendra Modi na hairi India Sarkar asna leba asigi sotaraba Kangrup singda akhandaba miyeng thamli Rajya asida santi hansilang na bahona bada security force na tongan ba mapam singda tibumba amadi area domination ki thabak chathari police ki paun hai thawal zila ki manung channel leba waithok da tibumba ki thabak chathabada khuzuk le ka fagat pangamle kulai sing adudi magazine yawba SMG carbine ama single barrel ama wireless set ama 81 mortar cell ani hand grenade nipan stun cell ama tear gas smoke cell ani detonator mari 9mm ki live round manga yauri security force ki apunba kambu amana Imphal izilagi hangang chingdagi magazine yawba AK-56 rifle ama SLR ani 9mm pistol mari hand grenade ani amasung kapyari ba maruku na chingba sing phagat ki Churachandpur zilagi manung channel leba kaprang ki mungwam amasung saihang jangi akoibigi mafam singdagi pompi ama phagat ki amaromda lamfel sana kaiten da miyoi ama busakang deba miyoi kharana nomaina kablambagi thokdoka mari lenena Manipur police ki kangbu amana Imphal West ki manung channel leba nagamapal amasung khuya chong polem lekai da thibu humbagi thabu chathabada Excalibur rifle ama maru taramari yawba MA3 MK2 rifle ama phagat pangam ki Manipur police ki kambu amana Imphal West ki sangai pro dagi miyoi ani fagat ki pakhoidigi maru tarama panyaba 45 pistol ama 9mm pistol ama magazine ahum fagat ki Mamang chehigi me ahum dagi horkiba irang na marum oiduna masaga mayum thadoktuna relief camp ta leiriba miyoi singbu mayum da hanjanhanabagi matangda report semlaga thabak paikhatnabagi dama miyoi tarana Sabha Committee ama semle haina MP Dr. Angomcha Bimol akoijamna thadorak pachirol amana khangai lakri Chirol aduna makhatan hai Committee on the Resettlement of Internally Displaced Persons of Manipur hai na mingthonba committee asina maru oina Imphal East Imphal West Kaching Thobal amadi Bisnupur zila singda hangliba relief camp singda changjafam logduna leriba miyoi singi hauzik oiriba punsi mahing amadi maru oina naha singi oina mahima singi thaksing khangdoktuna report semlaba matungda makhataba thabak sing paikakani Makoibu masa-masa ga mayumda hanjin handuna lehenabagi matangda kari thabak sing paikhatpa yabagi haibidusu committee asina kumna khanagani Jiri Development Organization gi advisor gi lengang popi de leba masa ga mayumda ngarang numidang wara masa khangdaba singna mai tharambagi thong adubu jiri apunba lupna yaningdaba phongdorakli lup asina thador pachero aman hai zela asigi tongan ba mafam kayada yum mai tharambagi thokdok sing thokre mari lenaba singna asiguma thokdok sing tungda amhana thondana ba apel tawri Thobal Ketri lekai da mayai ka ba chinjak lalon ba amalin ha oriba kayana mayai ka ba chinjak ipak ta luptan leriba si asi kudakta to hanabagi pandam da Thobal Ketri lekai apun ba maira pa bi lup na ngarang maira khungchet ama chatkre Thobal police amasung Thobal Ketri lekai apun ba maira pa bi lup na kusam naraga pangthopa khungchet adu Ketri lekai gi laibung dagi horaga yaripok lambirom da phawraga moirang pali fawba chatki Frezo zila da leriba nupi singda sakti pina bagi pandam da mission sakti gi matang da numit chamini chathagadaba miyambu bab tahanba amadi enrollment draft amangarang zila asigi deputy commissioner Sri Assist Das na hokdokre Thorum adu zila asigi DC office conference hall da district administration Frezo DPO ICDS amasung sakti one stop center na punnisin bani Amarom da Assam Rifles na sinduna none zilagi genglon khulda nupi da henba sakti pi ba haiba sing matang da miyam da wap tan bagi thorum ama pangthokre thorum adu da samas da nupa amasung nupi ani ge marakta khenaba thamliba asibu muthatna na ba tongan be hiram da akhang ai singna wangang ki thorum adu da khul adugi nupi amadi ahal laman singna saru yakhi tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi hairi leba asigi sotaraba Kangrup singda henba miyang changba haiba si mahaki India Sarkar asina paikhat pachako thorangi thabak singi manungda amani Mumbai da ngarang lupa koti lising kumapan chamri henbagi lambi amasung rail project sing jatra hunba amadi sangabagi thoromda wangang bada Sri Modi na hai miyamna tuhat piraba amadi
nathebiraba miyosingda miyang changsinba haibasi maki sarkar asigi tawdaba yadraba thogdangni Sri Modi hai larba miyosing longmi nupi nahasing amasung sotharaba kangluki miyosingbu ahenba sakti fanghanaba thabaksing paikhatli Mang hai sangha ki ba project sing asina mafam adugi lambi thongi fibam fagat handuna sahar asigi infrastructure gi fibam fagat hanbadasu achoba mating oiragani Gujarat ke Sabarkantha da leba Himmat Nagar Civil Hospital da Chandipura virus infection na nabani haina chingnaba angang mari lekena bangamtana lekhidre atopa angang ani leina asina nare haibagi chingnaba lebedigi hospital asida layingle angang sing asi leina asina narbra haibadu chapchana khangdong nobagi damakta makoigi igi sample sing National Institute of Virology da thakre chapchaba report yoroktri hairi hiramasing matangda raja adugi haksal bibakna sinduna Gandhinagar da mifam ama pangtokre mifam aduda Sabarkantha Arvali Kheda amadi Mahisagar Zilla Singda Lena Asi Sandoropagi Matangda Yingshinaba Wapam Sing Kanakre Ngasi Fongba Pause Singi Maru Oiba Pogidam Hosik Naorem Victor Lere Victor Thagachari Chitrabhanu Punjab tagi cheng puba railgari khongsangda Mukhyamantri Nongthombam Biren na taramna okhibagi pauna ngasi Imphal da Fongba Paukche ayambagi maru oiba pau oina fongnari Sana Laibakta ahanba oina cheng metric ton Chamapal Nifumapal Yauba train Khongsangda Yorakre Tha Taramari Irang Thoklabasu Changdaba Yadraba Potlam Singdi Watana Hotnari Haina CMB Rena Fongdokiba Wafam Ahanba headline Tori Pawasimak Tongan Mamong the headline Tauduna Imphal Free Press Naharolgi Thaudang Manipur News People's Chronicle Poknafam Sangai Express ki edition animakta maruiba paw oina fongli Imphal Free Press ta Relief camp ta leiriba miyoi singbu masagi mayumda hanjinduna leihannabagi matangda thabak paikhatnabagi damak miyoi tarana saba committee ama semle haina ahanba lamaida fongli Naharolgi thaudangda Dr. Singna punishment kibagi khalaga mathau pangthokpagi mahut isagi ithoni khalaga pangthokpiu haina Dr. Sapam Ranjana fongdokhiba wafam paukchi asigi anchor kalam da fongli Manipur News ta chara henbagi khongjang changsiliba DMU gi mahiroi sing nongalamdai thadorakre MU da VC Pandegi matam da thokiba thodok DMU da thokloi hainingai leite haina mahiroi singna fongdokiba wafam paukche asigi anchor kalam da fongli Huyanlan paukda square kilometer chani kuntrani thoi khaktamak pak chauba jiribam da Manipur lengakna tamthiraba lan thokhandaba ngamdre haina ahanba headline tauri Imphal Ukrul lambi sembagi thabak athuba matamda loisennaba Kendragi Road Transport and Highways Mantri Nitin Gadkari na taksin khiba wafam People's Chronicle gi ahan balamai da fongli Pokna famda Kokomi gi team amana jiribam gi DC amadi SP ga unaduna wari sanakre haiba pau ahan balamai da fongli July kunipan da Delhi Maitai Coordinating Committee na sinduna achauba khongjing ama sangsing gadauri haiba pau ama Sangai Express ki edition animaki anchor kalam da fongli Chitrabhanu Thagachari Victor Aroiba da maruiba pau amukhana Security Force nangarang tongan ba mafum singdagi yamlaba khuzukule kya fagatle Raise Siki Relief Camps in the Leriba Mio Sing Masa Game the Hansan Hanabi Damakta Mio Darana Saba Committee Amasem the Tabak Pakat Pahoragani Amasung Pradhan Mantri Narendra Modi Hari India Sarkar Asina Leba Sigi Sotaraba Kanglus the Akanabam Yang Tamli Paulizari